Manipur Top 20 News tungan-tungan ba reliable source hindi ko jaraga mata-matang di oiba maru iba ipaw sing tatu kan jai aham headline da parliament asi dramato pamati ning bakai sing adu opposition na mafum asida phongdok na ba honabani Modi laipa asi gi khwaidi gi chawba Darmabajidi PM Modi ni kharge na haikre Patanjali gi ghi quality test fail oire company asi bu lupa lakh amaga lising nifu gi fine thientre ngamgadra ngamloida khonglaga khanglagani lengang IDP singi rehabilitation amasung resettlement gidamak high level committee sing semkre October 2025 fawda ching amasung tamda relief camp chaniga humfugani thoi lai relief camp asida nupi angang yauna IDP lising yangkai ga mapan chamaga kuntra manga laiki President Draupadi Murmu bulaktuna marfu ga taruk suba nupi lagi tharamda saruk yagadawri numit ini gi khongchata rajbhaganda miyoi khara kangkokpi gi IDP sing unagadawri Nagaland gi su governor oiriba Ajay Kumar Bala Hornbill festival gidamak imphal thadokre ngha khalaklaga President Rol gi khongchit gidamak lengak na lokatpa thorang sing review tawgadawri Atopatagi changsilakiba BJP leader kharana BJP bu mahanbani MLA Radishyam PR Rojinaida lengak semgani miyamna chaibada MLA sing mapon thokle MLA ibomchana asumna ningamdana phongdokre Parliament charang marta Manipur GST second amendment bill pass tawkre PMGSY gi lambis thong sembada sinaba machine chamli ga kunga mari rom irang manungda mai thaki na tagana kuranki obi pande singya thatkre dengi case nipang thengnare paw sadung pijari ahan bada Patanjali gi quality test fail oire company asibu lupa lakh amaga lising nifu gi fine hiankre India gi maming leiraba Yog Guru Ramdev Baba gi company ama oiriba Patanjali gi sample ama authority singna logduna quality control test tawbada tawbu matamda fail oibadagi Uttarakhand da leiba local court amana Patanjali bu lupa lakh amaga lising nifu gi fine hiankre hairi Quality control test tawbada Patanjali gi pass tawba ngamdre haibasi state amadi national laboratory singna confirm tawkre Patanjali gi na quality control test pass tawba ngamkidabasi adulteration haibadi potyan kya yasin badagini haidi Pithoragar da leiba general store amadagi senior food safety officer Dilip Jain na Patanjali gi sample logduna quality control test tawkibani Rudrapur da leiba mahaki laboratory test tawbada Patanjali gi sample adu mathau taba test yawba ngamdre amasung potyan kya yawri haina khangba ngamakibani Quality control test asigi report puthokpada Patanjali company na test adubu court ta challenge tawki masigi matung ina Patanjali gi sample adu Ghaziabad ta leiba national laboratory da thaduna amukhana changyeng tawki masidasu national laboratory aduna Patanjali gi asi mathau taba test ta yawgre amasung potyan kya yawre haina phongdokibani hairi panba yabadi Patanjali gi product khara mathau taba test yawromdabadagi mamangdasu wato okib laikre masida natana company asina makogi product sing advice tawbu matamda myam bu lana lamjing naba honai amasung aranba Pausadu I habidamak pauna watok lokiba laikrabani hairi Parliament asi drama to punati ningba kai sing adu opposition mafam asida phongdok naba honabani Modi laipa asi gi khwaidi gi chawba Darmabajidi PM Modi ni kharge Parliament asi drama to punati senglaba mafam asidi laipa myang gidamak thamoi sengna thabak tawpamni Parliament pu opposition tongan mikhalda maithi kiba adugi ningba kai sing adu phongdok tuna honduna ngangpham ohenaba amasung ayet apan piduna Parliament ki proceeding sathandana ba honaribasi laibakti bani haina Prime Minister Narendra Modi na phongdokhe Prime Minister Narendra Modi na phongdokhe PM Modi na hai pangthok liba parliament ki ningtham mifum asi politics ki oiba theater ama uhan gumsi ningtham mifum asi na constructive oiba amasung result afaba phanggadaba debate singi oiba platform uhenduna myam gi chakwa tharangi damak thamoi sengna thabak tausi aikoi khudimangna mathok dangni khanba thabak tawba mathok tai parliament ki proceeding da ayat apan pibna leipa ki kanaba karisu purakloi haina phongdokhi PM Modi gi wafum sing asi ningtham mifum gi mangunena wangang bada sahi asigi Parliament ki nongjomi from the opposition HIR amadi atopa hiram kya da khongjang jangsidina proceeding chathabam ngamkitaba aduga mari lenana phongdokibani nakal amromda Congress President Malik Arjun Kharge na PM Modi gi wahum sing asi yaningdaba phongdokladuna center lenga parliamentary decorum bu thengkhang kuding namthaduna thamnaba honadura lakli hokiba chahi taraga mathoi romsida Modi lenga parliamentary system asi kangkhong chahele parliamenta drama tawibasi opposition ate center lenga ni lepa asigi khwaidi ki chawba drama bas asu PM Modi ni haiki nongjomi from the hatu bill taraga ni thoi pass tawkiba amasu ariba bill sing asi khana nainabagi matam pidana pass tawkiba adu gumba ningtham mifum asi dasu center na nampu sapugi ta ong chathaklabadi akan bomo ongda kongjang changsingani haiki amarondana ngamgata ngamloida khonglaga khangani haibaduni lengang IDP singi rehabilitation amasung resettlement gidamak high level committee semkre October 2025 fawda ching amasung tamda relief camp chaniga humfugani thoi laiki relief camp asida nupi angang yauna IDP lising yang kai gamapan chama kun samanga leki mamang thagi kun gama thoi dagi hauruklaga ngarang losin kiba sangai festival gi mangoina na
relief camp sing da changja from lok leba IDP sing na makoi bu masagi mayim da hana hanjin halaba matunga festival asi pangtok piu haibada lenga na taki dabdagi masagi yum da hanjin jarage haina akan ba kongjang changsi lakhi bagalone na ngasi dagi awurduna tha ama chukna kongjang changsi lagani haiduna lakok khaba matung manipur lenga ki maikai dagi IDP sing gi rehabilitation amasung resettlement gi damak lenga na paikhalak leba thabak thorom sing hena mapangal kangkhat hanabagi damak high level committee sing semle haina ongdorakli DIPR na thadok bachirol amana hai IDP singi rehabilitation amasung resettlement gi damak lenga na honorary libas sing asibu hena mapangal alhanabagi damak lenga ki maikai dagi significant step ama lauri hari step asida IDP singi damak state level amasung district level committee sembani amasung committee sing asigi thabak thorom sing khudakta pakatpa hauragani hari kongthang asi lenga na effective family sing da mateng pangnaba amasung tungkoina tangdu leita hanaba khutsamnaduna amasung thogdang loduna pangthorokliba thabak sing asigi damak tani hari lenga na semlaga khudaktagi mathau pangthoklagadaba state level committee na chief secretary na chairman oigani aduga committee sida lenga ki tungan ba loisang sing yawi finance home rural development and panchayat raj ki commissioner sing home department ki special natragana additional secretary su yawbagalona mahakna convener oigani aduga committee asina pangthokadaba strategic of site amasung policy direction pigani hari high level body asi amata oina warip lawminaba ngamnaba department amaga gi marta hena phaba mari lehnaba amasung state asigi mafum punamakta rehabilitation amasung resettlement gi thabak sing hena kumang saukil hanaba sembani hari state level committee asigi matakta district level committee singsu semle hari ba committee sing asigi na magi district singi deputy commissioner singna chairman oiraga mangonda DRDA gi project director amasung additional deputy commissioner singna convener oiduna mateng pangani district level committee sing asida jila parishad singi chief executive officer amasung mari lenaba sub divisional officer sing yawgani committee sina IDP singi rehabilitation amasung resettlement gi mari lenaba sing thabak pontokpada hen ba mayok nagadaba on ground mechanism potokani hari amarogna PR lojingaida lengak semlagani miamna chaibada MLA sing mafon thokle MLA ibomcha manipur gi phim asi aduki matik kudong tinga oire hariduna state asigi ngamkai kahendana amasung lengak ani thokandana ipa ipuna thambiramba ingtapa ukai chonba yengthinaba laitaba manipur ma ohenba horobada mayok nariba kudong chadab singi manungda May 2023 dagi tokiba singnaba asibu achauba amani haina MLA KH ibomcha na phongdorkiba galena hojik chathariba president role gi matam lojingagi mangoina lengak sembani state ki maikai dagi leader oina khanaba leite sentana khalakwa leader yagani hariduna miamna chaibada MLA sing ma phonthokle haina ongdorakre wapam asinga si soipom lekai leiba citizen club to pangtokiba committee of civil society kangleipak CCSK gi tarag mathoi suba mapok kumonthomda saruk yaraduna phongtokibani mang makhatana hai masigumba signal pada apunba habisi khwaidigi maru oi masi purakna bahona bada aikoi maselgi marakta understanding amasung respect changi lepaki damak aigi ithau karino topom topna karino haibadu punna khangmina bachangi hairi matik chaba mioi singna punsilaga sembal leipak oibadagi ngasi malingbi oina makok thongna chakhalibani haibaduna chakhatpa leipak aduda mikhal pangthorpada mi sing aduna masa masasu wakal tabadagi akanba hulai oiribani akanba leader khanba ngamibani adugumba kunai ama lamdam sida leiba tangai fadre masigumba society ama laidiba matamdadi political party oirasu CSO oirasu amasung wafam matam chana matik chaba wakal khanba ngami mangda leiba phibum asi araibnati hariduna phibum asi manipur gi wafam amada hekta irang torpa amadi aigi kul yaude district yaude haina khanba jumloi manipur da leiba mipum khunimak ingtapa amasung tangdu laita dabadi leiba ngamloi apunba manipur amagi wakalda thabak tawminaba chumra khali ekhogi mangda tadun leiba singnaba sing thengnaba matamda khangba kanba changi punna hona minagadabani amasung kona asi thaksi khasi leiba changi masigumba phibum oraklaba matamda mai pakani haiki makhatarpada president Draupadi Murmu laktuna marfu taruk suba nupilagi thoromda saruk yagadawri numit ini gi khongchata rajbhavanda mioi khara kangkupi gi IDP sing nagadawri Nagaland gisu governor oiriba Ajay Kumar Bala on bill festival gidamak infal thadokre mahal halalaga president gi khongchat gidamak lengak na lokal pathorak sing review togdawi kumja 1904 amasung 1939 da thengkang anila tokiba manipur gi ahanba amasung anisuba nupilal bos subchinna chahi kudingi December 13 da pangthorkiba nupilal thoromgi puwarida ahanba oina masa sunupi oiriba leipa asigi president Draupadi Murmu lakuna handak chahi gi marfu taruk suba nupilagi thorom saruk yargani hairi pause asina thajaba yaba bahumdagi phang pauna haibada ta asigi taragani toida bahusa gumna pangtu kadoriba manipur gi nupilagi thoromda saruk yaranabagi tamak mahak tha asigi tarag mathuida imphal yapota tunglagani hairi numit ini gi khongchat lakadoriba president na ek tunglabaga mahaki khongchat asigi tamak akanana mapal kangjibungda sanagadaba manipur gi haudokiba sagol kanjegi exhibition match amada saruk yatuna yengani hairi magna mapal kangjibungda sagol kanjei match ama yengla matungda rajbhamada amuk halaktuna hangalaba mioi kharaga mafum asida unatuna wari sanagani aduga numituki ahing rajbhavanda lekani mathangi numita ayuktagi set asida pangthokadariba nupilagi thoromda saruk yaragani aduga helicopter tongduna senapati district headquarters satuna mafum adugi indigenous tribal purap singa unatuna makhoigi sakha thorangi matangda wari sanagani hairi
khongchat asigi matung ina May 2023 dagi Manipur da thokrakliba kalup ani gi lagi thawdoksingna maram oireduna Kangkokpi district ta hangliba relief camp ta lerakliba IDP sing dasu hakthengana unaramgani hairi President Darmabajidi Modi I senapati dagi helicopter da Imphal fawba halaklaba matung numit adugi nungthilda Delhi gi damak Imphal airport gi chakigani hairi karigma paw asigi matung ina President na tha asigi taramathweda soidana Imphal da thunglarba matung gi numita pangthokataba nupilagi thoramda saruk yarabadi laipa asigi oina President pham nupina oiba matamda nupilagi thoram saruk yaba mahakna ahanba oigadawribani hairi nupilagi thoram asi Imphal gi Erabat Bhavan da laiba National Federation of Indian Women Affiliate Thoram All Manipur nupi maruki maikai thoram asi thabum ama chupna pangthokani haiduna ngasidagi nupi purup asigi Manipur State Council asinduna pangthokpa hokrabani nupi purup asi khaktanatna nupilagi thoram asi tongan ba lupsing amasung numit asigi damak thawainana lingba observation committees Manipur da khaktanatna Manipuri sing taba mapangi lam kya dasu numit asigi thoram chahi kharagi mamangdi pangthon naraklibani mapung aiba thoramdi sanjen thong dagina Rajbhavan gi traffic Island Pau gi lambi matek asibu nupilal road haiduna state lengakna ton khraba lambi paring asigi Imphal head post office gi hek maning thangbada sengmatuna thamliba nupila ningsing complex da mapung oiba thoram state ki thakta pangthokadoribani panba yabadi President Darmabajidi Modi July 18 2022 da pangthokiba laipa asigi President ki mikhalda chawna mai paltuna July 13 2022 da mafam asi unanabagi damak wasak lawraga laipa asigi taraga manga suba President oraklibani video asibu pawtumbada soikilan kiba yabasu ngakpigani amadi channel asibu subscribe tawbi damukta thagapa phongdoksari tung koina miyamgi siba tabung ngamba oijage